Hello maya, welcome back to my another blog. Ado maya masigi blog sidi yamna interesting oiba ko yamna toina naganba anabamgi matangda porae. Adudi mayam diarrhea haiba matangda oiduni diarrhea haiba su mayam dum mayam su toina taramani yamna common oiba ko. Akoigi dum daily life da phangnaba yamna toina oiganba chaba thakpa mong chadragadi yamna toina oiganba anaba ko diarrhea simple arumgumba ko fever gumba hai tare ado asi topics gi matang na mayam yam pora e ado mayam video se loibo yam minasi akoi ngasi discuss to this diarrhea se karino akoi na kyam kuina khong ham ga de ko diarrhea consider to gani magi maram kari maram na diarrhea se oibano aduga magi kana kana da oibagi chang heli aduga magi signs symptoms severity kyam lei adu sindigi matang na mayam discussion to deni aduga khoina treatment gi matang ko akhoi yumda treatment kamaina isana diarrhea se kamaina ngakthokchagni severe oibadagi ko in case amna severe oigadi hospitalize oidinga gi mamang da akhoi yumda first aid management hai tare ko ahan ba manage to base kamaina to gani diarrhea se oiragadi haibdu gi matang da yam video se loibo yominasi asaisiga ai dum mayam ga punna dum discuss tawraktro bani adri mayam video se matamangan tabida hurasi adudi mayam ahanbada diarrhea haibasa karino asisa hana phajana khangminasi diarrhea haibasa mayam akoina yamna toina khong hamba ko nongmada ahumlaktagi helaba aduga mayam akoina watery stool ko khong hamba matamda jamna watery stool oiba asi singse mayam akoina asimaina symptoms singse leiragadi akoina mayam adu diarrhea aina consider tawone ba ko more than 3 times adi nongmada ahumlaktagi hena khong hamba ko ado watery stool oiba taba aduga symptoms mayam lai khare but diarrhea gi magi meaning se dumaina oidoni akoina toina khong hamba nongmada humlakte henba aduga watery stool oiba asi akoina diarrhea consider tawi adu mayam diarrhea se types makhal mayam asui ko adu hayoga de akoigi first ta yamna main oina types khaidoi se mayam akoina acute and chronic hana khaidoi ko adu di others ta lani ado mayam acute diarrhea haibase mayam akoina hapta ani gi manung phause akoina acute diarrhea hana consider tawi aduga hapta ani dagi hen khaga 4 weeks phause na akoina chronic diarrhea hadaga khange ko ado acute diarrhea dadi mayam serious oide akoina dum first aid management nataga akoina dum yumda oiraga su ko yumda akoina management khara tawraga nataga jamne henjelaga di dum hidak khara charaga dum phabagi changlei aduga chronic oigiba tari mayam symptoms mayam so tawrakani aduga akoina IV fluid fawba lobagi chang jorokpa jai ko chronic ta aduna mayam matam cha chana isana khangna asi singje khangaga di mayam akoina chronic oibadagi prevention oi ko chronic oidune mangda akoina khangjaba taraga di akoina jumda oiraga su ko hospital chattinge mangda jumda oiraga su management jumgi oiba management khara ai taamani mayam da aloibada ko video sigi aduna mayam video se skip tawdabi loyabo jengbiu adudi mayam akoina ahambada lere acute types ta acute diarrhea chronic diarrhea adu oiraga mayam akoina traveler diarrhea haina su leira ko akhoi mapan chatpa khotpadagi orakpa haidi akhoi journey toba matamda ko travel toba matamda mapan chatpa khotpada akoina chaba matamda ko contaminate food charuga haidi mahik jawba any lambida jonba fast food khangde chaba matamda akoina contaminated oiba food charuga di ado akoina traveler diarrhea haina consider tawi aduga mayam atai sulai khare others ta akoigi jasiki akoigi osmotic diarrhea inflammatory diarrhea akoigi pukki oba ko gut natraga akoigi absorption imbalance obidagi oirakpa diarrhea su mayam lai khare asidi yamna oigande ayambadi dum akoina acute case ta dum ko akoina dum ngakthokchaba ngami ado in case akoina lambi chappada contaminate charuba taraga su mahik jawba charuba taraga su akoina sisa yam thengda dinga da layeng bataraga di yam laina ngakthokpada pambai oiba anabani ado akoina thawa sadaga ko dum lesanna leiraga di jam serious oibagi chang su lei asiga macha dagi dum chawpa hai tare ko anabase aduni mayam aduga
causes मैम कई कई अखोना causes मरम को diarrhea से ओरपगी मरम से करी करी ओइबा जाय मैम अखोना infection अहमदा अखोना any infections like bacteria virus मैम लेको असी सिंसे expose तौरुगा diarrhea ओरकबा अदुगा मैम अखोगी medication अदि अखो antibiotic medication खरा हमसु लेको अतुबा अरुम होना antibiotic चारगा diarrhea ओइबा मैम केस फंगनमनिको से अखोना medication diarrhea हाइरा खंगनेबको हाइदि medication ना मरम ओरगा diarrhea ओइबा हाइदि medication चारुगा diarrhea ओरकपदो असिसु causes मरम नि हिदाक सिसु medication सिसु मागी मरम diarrhea ओरकपगी मरमदा causes ता जाविको अदुगा मैम फूड पॉइजनिंग नसु मरम ओरका को अखोइदा diarrhea से ओरकपगी चांग लई अखोना चाबा थकपा मतमदा प्रॉपर हाइजीन तहौदबा मेंटेन तहौदबा को अदुगा कंटामिनेट फूड चासलुबा तारगदी फूड पॉइजनिंग ओइबगी चांग वांगी असिना मरम ओरगा अखोइदा diarrhea ओहेल्दी अदुगा पैरासाइट ना मरम ओरगा सु मैम अखोइदा diarrhea से ओहेल्दी असिता सुनतना मैम करीगुम्बा को मी दुगी अखोगी GI ट्रैक नत्रगा गट के अनाबा लेरगदी को अखोगी फूड पाइप की एनी अनाबा इन्फेक्शन नत्रगा अनाबा लेरगा सु को मागी तुमबदा इम्बैलेंस ओइबदगी सु डायरिया ओरपगी चांग लई हाइबा मैम सिंसे मैम निंगसंग बियो काउबिगनु मरम डायरिया ओरपगी मरम डायरिया की टाइप्स सिंसे करी करी नो मैम आई हजिता हाइजा खरे अदो मैम ना सि पॉइंट सिंसे मैम लोइनमक निंगसंग द्रगसु को मरु ओइबा पॉइंट खरा से दुम मैम ना दुम निंगसंग बियो बखंगबदा यामना लाइना थोकपगी मोंगदा इना एक्सप्लेन तौजबनिना मैम दसु लोसनबदा लाइरमगनी हाबिदो खंगी अदुगा मैम नेक्स्ट ना अखोना डिस्कस तौदेसे मागी साइन एंड सिम्पटम्स हाबनी अदो डायरिया से ओरकदी करी करी साइन एंड सिम्पटम्स ओरकपा जाय अखोना कमाइना खंगनी असिसिना असिसे याम सिवियरिटी ओरबनो असिसिंसगी मतंगदा मैम अमु डिस्कस तौमिनारसी मैम अखोना साइन एंड सिम्पटम्स दा करी कमाइ खंगनी हाइदुगा मैम साइन एंड सिम्पटम दसु अखोना अनि थोकना खाइबेको कॉमन एंड सिवियर सिम्पटम्स हाइना कॉमन सिम्पटम्स मैम करी करी लई हाइबदुगा अखोई की पुक थिनबको चानिंग थकिंबा फाउदबा पुक थिनबा नोजिया वोमिटिंग हाइदि अखोना ओनिंग तौना लईबको हकचांगदा अदुगा चारिबा पोसे थंगतना दुम लईबा हाइदि तुंबा ngamdabra दुमाइना दुम सेंस फाउबको अखोई हकचांगदा ब्लोटिंग सेंसेशन हाइरा खंगेसे अदुगा तोय खोंग हांबा अखोई वाटरी स्टूल से दुम मोर देन 3 टाइम्स इन ए डे नोंगमदा अहुम लक्तगी हेना खोंग हांबा मरी रख हांबा सुजाय मंगा रख हांबा सुजाय को अदुना माई सिवियरिटी दुगी मतुंग इले असि सिंजे मैम अखोइना कॉमन सिम्पटम्स की मनुंगा लाकनी को अदुगा मैम अखोइना सिवियर सिम्पटम्स दा करी करी लई हाइबदुगा अखोइना सिवियर सिम्पटम्स दसु चानिंग थनिंग वसे अम्बु फावरा रोय प्रा वीकनेस ओइद्रोबनी को मासे प्रा वीकनेस ओइरनी अदुगा फीवर जावरनी सिदि सिवियर गी मनुंग लाकनी फीवर जावपसे करीगिनो हाइदुगा मैम फीवर जावरादि असे इन्फेक्शन ना मरम ओइरगा मागी डायरिया से ओइबनी हाइना कोइना दुम खल्लेको लौरे कंसीडर तौई अदुना असी से जामना सिवियरिटी दा कंसीडर तौई अदुना फीवर अरुम सु जावना डायरिया प्लस अरुम से सुंफत फबा ngamdrabako हिदाक चारगसु दुम कोइना पैरासिटामोल गुम चारगसु अमुक फरगा अमुक हौबा असमाइनो ओइबा तारगदि अखोइना से अखोइना इन्फेक्शन ना मरम ओइरगा ओइबा डायरिया ना कंसीडर तौरनेबको अदुका खोंग हांबा मतमदा मैम ई जावबा अखोइगी ब्लड इन स्टूल अखोना खोंग हांबा मतमदा ई जावबा सिसु अखोइना याम सिवियर दा कंसीडर तौई हाइबा पॉइंट खरा वेट लॉस ओइबा मैम को आदि जोन हन चाबा थकपद मोंग चादमिना वीकनेस ओइबना मैम हाइबा सिम्पटम्स सिंजे चेलगदि अखो ऑब्वियसली मिदो चानिंग थकबा मसाना चानिंगतबा ताबनिको असिना मरम ओइरगा अखोइ उजोन सिसु जाम तोइना हंदरकनी कइगिनो हाइबदि अखोइगी हकचांगदगी इसिंग तोइना को फ्लूइड से तोइना चटपा तारगदि मैम अखोइगी वेट लॉस ओरक पाइसे मेक तारबनी सोलक पाइसे को अदुना असी सिंसे मैम अखोइना करीदा कंसीडर तौगनी सिवियर दा कंसीडर तौगनी अदुगा डायरिया की मेन ओइबा मरम सिवियर सिदि मैम अखोइ डिहाइड्रेशन सिनेबको डिहाइड्रेशन हाइबदि अखोइगी हकचांगदि इसिंगी सरुक वाथरकबा तोइना खोंग हाम मिना मैम इसिंगी सरुक दुम चटपदो हेला ए मथौ ताबदगी हेना चटपा हेलादी अखोइगी हकचांगदा इसिंग जावरा रोय असिना मरम ओइरगा मैम सिम्पटम्स मैम हेन बसो तौरकनेबको ड्राइनेस ओइबा अदुगा अखोइना इसिंजे तोइना खौरांगबा अदुगा अखोइगी हकचांगदा पेन लोइथाबा ममित कसे कुशनबा असे सिंचे डिहाइड्रेशन गी सिम्पटम्स ngaktani aduna मैम अखोइना यामना चेक्शन बिगदबनी को डिहाइड्रेशन से ओइदनबा होटना बिगदबनी डायरिया ओइबा तारगदी अद मथंग दुम आई डिस्कस तौरके मैम दा कमाइना अखोइना डिहाइड्रेशन से फहनगनी हाइबदो
aduga mayam hajikna akoina ko mi se dehydration oire kamaina khangani haibadu mayam dehydration je kamaina check togani sana ko hospital chatngai mangna jumda koina suppose mi ama diarrhea toina oire khallo khong ha ma se am toisale khallo du dehydration gi symptoms je kamaina lakani haibadu mayam koina akoina chaning thakning wadi powder roi ma se aduga mamit ka se kusalakani mapan thokpa matam da ko akoi urination se jam dark urine oiba ko yellow ka su jam dark ocean na oirakpa adu loyaga masa se pale oi tharakpa aduga akoi gi mamit ka se kusan dana mamit ka se kutlaga ko akoi gi dum ubada khangmani hakchang ja pale oi tharakpa se ase singse myam akoi gi dehydration gi symptoms ngakani aduga akoina ko akoi gi skin da su smaina pins tawraga ko smaina pins tawraga thadokpa matamda ase se kyam tapna change haibadu jingbi smaina pins tawraga thadokpa matamda kyam jangna ma se mafam da hanjan khige na taga tapna slow jitna slow jang laktaba tapina lakpa taraga suka ado akoina dehydration gi symptoms haini aduga normal mi da de smaina akoina number go isu khangde smai pins taw go isu mafam duga dum chakhidana aduga dehydration hakchang de ising gi ser watpa mi ko walakpa mi sing da de smai pins taw ga thadokpa matamda se tapina mai mafam da hangane ba asmaina suma akoina jumda practice tawraga ko khangba ngangone ki mi se kyam dehydration oire haibado asi sing mayam akoigi dehydration check tawbagi na dum jumda isa isana khangjabagi ko dehydration oire habise kamaina khangani haibadagi matangda mayam da aina takpani aduga mayam akoina hanje treatment gi matangda treatment di mayam ani thokna mu khaido khare se hospital la chatlaga tawbagi treatment ga akoina jumda ko first aid ahan hospitalize oidringai mamangda jumda kamaina manage tawgani in case jumda mi ama dehydration or diarrhea na mara mara dehydration oi bakhang de na taga diarrhea na ira khallo mi ama adudi mi ama koina hospitalize oi dingai mamang da ko hospital da chatringai mamang da jumda kamaina manage tawgani haibadu gi matang dong mayam dai samlapna dum discuss tawrage hospital la chatpa ise di mayam dum kha severe oi ra katani ko mi se hospital chatnai se adu du na ta bida koina jumda jamna laina ko severe oidingai mamangda koina khangoba taragadi acute case ta acute ki stage ta ko chronic tante ko acute ki stage ta koina kamaina ngakthokchagni haibadigi matangda mayam aina idea dum home remedy da sum hairage ko aduga mayam treatment gi matangda koina ahan badalai se ko oral rehydration solution haibane ba ko ORS jamna toina pithakpiba ORS se akoina pharmacy dagi leiraga moina already same na leiraba ko pharmacy dagi WHO moina same na thamaba recommend tawraba akoigi ORS se lobiraga thakpa jai natraga na mayam akoina jumda dum sinaraga jumda gum prepare tawraga thakpa su jai ko asigi prepare sisu mayam akoina hekta semning bamong da semaga thaga di kana roeba ko aduna kyam mathau tani kyam lon ngani kyam mai tawni habida mayam da idum discuss tawrake aduga akoina suppose infection na maram oiraga oiba diarrhea room plus fever plus magi diarrhea ge symptoms oiba mi sing da de ko antibiotic treatment se chulakani aduga nong 2 weeks ki manung da phada ba taraga di adudi chronic ta chakhare ko acute chronic stage ta asi sing sidi me magi treatment cha tongana dum akoina hospital chalaga hospital lagi sigi tongan ba treatment lakani ba ko aduga jamna in case jam severe dehydration oiba taraga su ko magi tongan ba khoina IV fluid hapa singse tongana dum lakani hospital gi matugina hospital treatment si singse lakani aduga mayam akoina jumda ko suppose acute stage da akoina diarrhea se hek hawra mi ma ko ngasi dagi hawra taga dum ahan bi stage tani haiba taraga di ko diarrhea se jam severe oidraga di ko dehydration gumba jawdraga di adoraga su akoina acute stage da oraga su akoina ORS di number 1 first priority da lebe se medication dagi su hena ORS ni ko oral rehydration solution in haja ki bado assessimi assess jaraga di akoina pharmacy dagi leiraga dum thakpi yu jumda oraga su toy toina ising khangde siam thakpi yu aduga pharmacy la pa daga chatpa khotpa khudong jadraga di ko jumda dum akoina prepare tawba jaiba asigi prepare se kamai tawni habada mayam akoina ahambada mayam akoina isingse litaram dagi khara hena lawraga isingja phajana phutpiro kaina di phutpa lora kanda magi dum litaram gi sap to oidini ko aduga phutpa lora matungda mayam isingse inghal lopa inghal laga akoina asaisiga hapkadaba changse akogi teaspoons 6 teaspoons of sugar
chini se 6 teaspoon haptini ko adu laga salt na adu same spoon dugi half diba adu ka mayam phajana nairaga koina sise jai makai thakpi gadabani ko ngamba makai thakpi gadabani adu ka within 24 hours ki manung da thau da batara gadi mayam akoina same iba prepare toribo ORS akoi solution jo hunjek pi ko thakpi ganu haidi within 24 hours putang thambi ko aduga do not have the pharmacy dagi laiba weragasu akoina ORS packet oina jumjon mani ko WHO na recommend to but adu ORS to poraga akoina 1 liter of water da dum nei raga thamdini ko aduga ngabi makai 24 hours ki manung da thaugadabni asini mayam akoigi first ORS preparations dehydration oibadagi ko kanna bagi pambai haibu asidi yam priority da leire angang oigera ahan oigera ko oda akoigi diarrhea sibu di ahan bada koina prefer to was ORS ni ko or rehydration solutions yamna prefer to wi aduga mayam angang ahan da su thakpagi magi niom se manade ko angang dana kyam thakani magi kg chapta natraga ma chahi matang da su lei khare adu natta bida akoina jumda dum lei oiba taragadi akoina chahi toddler age group se ko baby and toddler age group se mayam akoina half liter dum thakpiwa pithak pajagani half liter gumba aduga in case children oiragadi 1 liter gumba no mada dum pithak pajai ke sukai de ORS aduga akoina adult age gumba oiraga tagadi no mada 3 liter bo thakpada kasum thoidokpa leite ko asi singse mayam akoina yamna phajana munna khambiraga practice tawbigadabani dum khong hame haraga ko hidak tang charaga dijade akoigi khong hambada akoigi fluid se haksangi body fluid se chatpani aduga ahen be ising chatpani na dehydration se orakpagi chang yamna wangi ko aduduna first dehydration chitang akoina oidana ba yang focus tawi ko aduga mahitudi ko na antibiotic treatment kangde arum horagana arumgi hidak khangde mathang dum lakadaba ngatani asini miyam akoigi ngasigi diarrhea gi topic ki matangda aduga prevention of diarrhea koina kamaina prevent tawjagani haiba taragadi miyam koina chaba thakjingai mana khut sa phajana hambiba ko kon li kari se phajana clean and clean maintain tawbiba aduga mapanda chatpa matamda chaba taraga su ko na khut masa phajana hamaga phajana cook well cook oiba pot chabi gadaba ko mapanda gi half boil khangde any sumba pot chabi roi daba ko food poisoning oibagi chance yam wangi food poisoning oiba dadi miyam arumsu haurani aduga diarrhea su orapagi chang lei haiba mayam prevention singsiga ko akhoi khwaidagi maru oiba amana pingaida akoina rotavirus tagi prevent tawdaba kapa akhoi vaccination se asise kapiu akoina rotavirus haiba vaccine se matam chana kapi hogadabani angang oinada ko asina maram oirana akhoi children da ko akhoi diarrhea se prevent tawbada mateng pangi aduga mayam karamba matamda akoina hospitalize oibagi matam jawre na haina sana khangjagadabani ko karigumba mi se diarrhea oiba mi se arum jamna hauraba ko 102 degree Fahrenheit taga oiraba magi arum ja sungphat phatraba hidak charaga pharaga so amu haurakpa asigumba condition matamda akoina matam handa bida hospital admit tawgadabani aduga jamna severe dehydration symptoms leiraba ko hakchangda aduga asi matam jaga so akoina hospitalize tawgadabani aduga mayam asita suntana khong hamba matamda ko akoina amuba natraga angangba machu se abnormal gumba dum uba phangagadi asi matam jaga so mayam akoina hospitalize matam handa bida akoina atay yumda leiranu ko aduga direct hospitalize oraga magi matik chaba treatment do jamna tahoba mathau tai natragadi yamna complication orakani tungda aduna haiba mayam chingse mayamna dum khangjanbiyu mayam tarai lobiganu diarrhea ise akoina kasu leitana khali ko nini huni daga dum pharani kholani ana lai thokpi basu lei ko aduga matam chana akoina magi acute akoina symptoms to khangaga ko jumda aina haijaiba points sing mayam dum ningjang biraga in case severe gi mo oi bataragadi matam chana hospitalize to bi ko aduga chaba thakpa matamda makut masa phajana hangba mapangi pochabi daba asidi mayam kaubiganu mapangi pochaba taraga suga well cook oiba pochabi gadaba ko hygiene sidi yam important ni mayam aduga diarrhea oiba taraga su aduga akoina ORS sidi dum hek oire khangbaga dum ORS dum chaba thakpa hobiro ORS preparation mapandagi leiba phangdraga su pharmacy dagi leiba khudong charaga su ko jumda dum semaga thakpa hobiro aduga akoina medications ko arum hawagana arumgi medications aduga dum arum jatoi toina hawla pataraga di dugi tongan ba antibiotic treatment la kani
ꯑꯁꯤꯁꯤꯡꯁꯦ ꯃꯌꯥꯝꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯑꯟꯗꯔ ꯃꯦꯗꯤꯀꯦꯜ ꯀꯟꯁꯜꯇꯦꯁꯟ ꯀꯣ ꯗꯣꯛꯇꯔ ꯑꯃꯒꯤ ꯀꯟꯁꯜꯇꯦꯁꯟꯒꯤ ꯃꯈꯥꯗ ꯆꯥꯕꯤꯒꯗꯕ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤꯀꯣ ꯌꯨꯝꯗ ꯐꯝꯅ ꯑꯗꯨꯝ ꯆꯥꯕ ꯈꯣꯠꯄ ꯃꯄꯥꯟꯗꯒꯤ ꯂꯩꯔꯒ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯁꯤ ꯄꯣꯏꯟꯁꯤꯡꯁꯦ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯌꯥꯝ ꯁꯞꯅ ꯑꯩꯅ ꯗꯤꯁꯀꯁ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔꯛꯆꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ